Pakistan da Meeoibagi Hingbagi Mamal ase Aata bag amana Henna Tangle. Lanmising nongmada sara ani suna pizaba ngamdre. Pakistan da Meeoibagi Hingbagi Mamal ase Aata bag amagi mamal ne Henna Tangle. Marak asida hospital sing da hidak phangdaba na maram oiraga operation lepagi phibam da lakle haina official report amagi matungin na phongdokle. Pakistan economy condition ase phattaba phibam ama oibadage hena sathiba phibam ama da mayokna re. Masina maram oiraga laibak asida economy gi disaster thokpagi phibam ama da lakle. Pakistan ki government na tax hengatpa potsai gi mamal tangkhalakpa amade thabak suningai lerakta basina maram oiraga laibak asida leiriba lairaba miyoisingda hingbada awaba saitheng mayokna re. Haujik laibak asida industry kaya ama thingjin khibana miyoi kaya amade sufam nompham leitre. International Monetary Fund IMF ke maikaidagi de Pakistan da tax reforms ki hana thamlamba condition aduda karigumba hongba mata leite. Pakistan government ki maikaidagi gas, electricity, petroleum product amade basic commodities singda lauriba tax ki mamalase wangkhalakpa na maram oiraga hana na awaba saitheng mayok na duna lairiba laibak asige amuka hena awaba saitheng mayok na halle. Pakistan ki industry sector ase import amadi list credit thingjin khibana maram oiraga industrial sector da phibam soksilakhiba chairakta crisis ase mayok na khibane. Masina maram oiraga multinational amade national manufacturers singna makhoi plant sing adu thingjin khibana maram oiraga masing yamlaba miyoi kaya amade sufam chafam leitre. Pakistan da potsai tangbagi chang ase chada kuntare dasmik manga de hengatlaklei. Haujik laibak asida leiriba tongan ba sector kaya da thonglon khibasina maram oiraga miyoi kaya amade chaba thakpa phangdre. Masina maram oiraga hanadage lairaduna leiraba laibak asige praja miyam de chaningai thakningai phangdaduna chara henba yauna re. Pakistan da laiba multinational company amada thabak tauba miyoi amana phongdokhibada makoina punna miyoi lising taraga taruk hena company asida thabak tauke adubu government na import taubada thingba thamkhibana maram oiraga company ase sitharakpadagi staff masingi chada kunthra de kakthakhrei. Masina maram oiraga miyoi kaya thabak sufam chafam lehandre. Lairaba micham praja de thakna baising phauba leiraga thakpa ngamnadre. Nongmada tangai fadana changliba fuel amadi gas ki mamal asisu ka hena tangbadage khudong chadaba mayokna re. Normal oina yum panbada tha amada changliba chading asi chada nifu dagi yangkai gi changda hengat le. Kaithel sing thonglon khibana maram oiraga thabak sufam leitre. Haujik Pakistan da wiriba phibam ase nongmada sara ama chaba phangna bhona bada awaba mayokna re. Meeoibagi hingbagi mamal ase Aata bag amagi mamal ne Henna Tangle. Potsai gi mamal tangkhalakpa anoba tax hengalakpa sina maram oiraga hanana laibak asida awaba mayokna duna leramba miyoi singda amuke na awaba mayokna re thabak phangdaba lairaba amade chara henbana maram oiraga matau karamna hingba ngamgadori bano haibagi matangda miyoi kaya na awaba khangna re. Marak asida Pakistan army gi oinasu laibak asigi senmilon gi phibam asi phalaktavana maram oiraga nongmada chara ani suna pijadre haide. Pakistan da thokliba economic crisis asina maram oiraga laibak asigi oina khwaidagi maruoiba institution ama oiriba army da chana thangnabagi potsai sing supply tarokhidabana maram oiraga nongmada chara ani suna pijaba ngamdre. Pakistan army ge field commander singna quarter master general QMG da cherol iduna lanmi singi food supply kakthabagi matangda thengnariba wafam sing adu khangankhre. Quarter master general su food supply amadi logistic issue gi matangda chief of logistic staff amade director general military operation ka khanna nainakre. Military officers singnasu food supply gi issue ase army gi chief general asimuni da khangankhre. Pakistan da potsai mamal tangbagi chang ase hengalakpana maram oiraga lanmi sing ningthi jana pija pithak tauba ngamdre. Army gi food fund su hanana kakthakhrabani haire. Aroibada tabiriba pumnamak pu thagachare.